Mebys News and Information na adomutaram nokchari. Ngasigi maroiba pausingda Prime Minister Narendra Modi na luchinglaga ngasi New Delhi gi Red Fort Independence Day pangthokhre. Aikhoi gi machu ahum gi phiralasi maning tamna India khak natana world gi kachin koya thungna pairi haina mahagna mahaki Independence Day gi warolda phongdokhe. Mahagna makhatan haiki madudi India gi humudra manga suba Independence Day pangthokhre. Ningkha tamba chai humudra manga surakpa haibasi Indiana strong determination amaga loinana anoba maiwan amada khong thangjinbagi matam oire hainasu mahagna phongdokhe. Leivak asigi ning tambagi damak thawaina pontha pikraba freedom fighters sing Mahatma Gandhi, Netaji Subhash Chandra Bose, Baba Sahib Ambedkar, Bir Savarkar, Bhagat Singh, Jawaharlal Nehru na chingba athauba singi mafamda ikai khumnabo utpagi warolsu thamke. Leivak asina ningkha tamnanabagi damakta lantheng nakibada ihau kayada British ki loilamna miut minai kaya chathakibadu chahi amakhak nate chahi kaya leibak ki damakta miut minai khanglaba matungda leibak asi ningkha tamba fanglakibani maramaduna ngasigi numit asida aikhoina makhoi ki mafamda ikai khumnabo utpagi mathakta makhoina India gi damakta ningzaramba manglan singadu ningsingduna hena chawkhotpa India ma purakminase haina mahagna makhata na phongdokhe. India gi Warren Buffett haina khangnariba Rakesh Jhunjhunwala Narang Mumbai gi Breast Candy Hospital da khanghoudana heart attack tagi leikhidre. Big Valve Stock Market amadi India gi Warren Buffett haina khangnariba Rakesh Jhunjhunwala Narang Mumbai gi Breast Candy Hospital da khanghoudana heart attack tagi leikhidre. Mag chahi humpuganitoi sukre hospital ki paung hai magasi haukiba numit kharani gi mamangdagi masa ngamlaktabani hairi magasi kidney gi anaba su leibana kidney dialysis su tawriba mioyamani adubu mahagna leikhidaba sida heart attack na maram moiraga leikhidabani haina Breast Candy Hospital gi Dr. Pradit Samdani na phongdorakle. Amar Chitra Katha Studio na Paona Brajabasi ki matangda lanna comic phongubagi damak ngakpinaba Manipur meeyam da haijarakhre. The Amar Chitra Katha Studio na publisher oiraga Azadi ka Amrit Mahotsav ka mari lenana phongkiba comic Tribal Leaders of Freedom Struggle haina mingthonba comic asida Paona Brajabasi su India gi Tribal Freedom Fighter amani haina lanna ikibagi damak nungaitaba phongdokchari haina The Amar Chitra Katha Studio na phongdorakle. Paona Brajabasi ki ming asi atamnana hapkibadi nate soibadagi hapkibani hainasu phongdorakle. Maramaduna Paona Brajabasi gi wari adu hairiba comic asidagi lokthokle maramaduna soikibasina param oiraga Manipur gi praja singda thamoi sokan kibagi damak ngakpinanaba haijari haina Amar Chitra Katha gi executive editor Ren I Purina sengdorakle. Panba yabadi Paona Brajabasi su India gi Tribal Freedom Fighter haina lan comic phonglakibagi damak Manipur gi mahiroi sangstan MSU MSF Sokamadi KSA gi apunba Joint Student Coordination Committee JSCC na comic asi mai thaduna protest tawkhibani.